Manipuri Wari Pambi Channel na tabiriba pumnamakpo amahana taram noksari ngasiso mayamgi ngaihak podhananabagdamak anauba horror story makhak khudol tamjari horror story se Hindi dagi translate tawjabani translate tawbirakpa khundongbam Zenit hawjik taminarasi horror story tamthiba mihat Nandani Vikas ki masal nupini mama mapana makoy ani khaktang pokchabani makoy ani magpo yamna luna tawjai Nandini class 10 parikha thananabagdamak private school amagi boarding da coaching tawduna mama mapana thamli aduga mabung Vikas ki yumda laiduna BA ahan batamle matam khara lairaba matungda Nandini gi exam loiduna mama mapana Nandini bu private school amagi coaching center adugi boarding dagi laubirore lambi da sana Nandini na mabungi maramda kaya ama hangjai adubu mapana mabungbu khara warubagi wari kaya tammi mahaki mabung Vikas ngausinaba hataba mamanaba singaloinaba nisasaba amadi mama mapana aiba indaba masani haiduna Nandani da mabungi matau tamdanaba wa kaya hairami asumna makhoi yum yorakle Nandani na yumda lairaba matung numin ini subagi numidangda nongma tumlingaida mapana mabu khangau hawdorakki aduga mahakki sagal paiduna yum manung adudagi yum mai chakle haiduna singthoknanaba langnaki makoi punna mapanda chentorakki makoina mapanda lepingai tanja aduda mahakki mabung Vikas masado maina punchak chakladuna ima aibu kanbiyo haiduna yum manung dagi mai chakladuna chentorakpado Nandani na pakhatna ingak-ngakna yengduna laiki Nandani na mabung na laubado tarabasu karisu pai laitana laimaida tharo onduna kaptuna laiki khudakta fire brigade laktuna mai kalle adubu mabungi punsi adudi kanma ngamkhidare Nandani gi mitta mabungna ima aibo mukta kanbiyo haina mai saklaga senthorpagi saktamado hanjin uduna laiki Nandani matam pumnamakta masado ipa pakhatna mafam marang khangdana koyeng yengduna lai mataw aduda mama mapana Nandani se yumda lairabadi khudongthiba thorpa yai khanbadagi mahaki mathangi class ki damak anauba oza ama ngangnaduna khara lappa ozagi yum amada coaching gi damak thamkhre Nandani lairikta kaya pungning sangdare mahangna ahing khuding tumba khudingda mamangda mayamba adugi saktamado hanjin uduna laire karigumbada yamna pakhatna ahingda thanglaw lawrakpasu yawrakki mataw aduda mahaki ozana yumda telephone tawduna doctor da pukhatuna hidak langthak khara susare aduga masado yaribu makai relax tawnanaba aduga wakhal nungaina lainanabasu pautak pirakki asumna matam khara Nandani oza adugi yumda laire Nandani laik yamna phana horakpa satri amani haibase oza aduna khanglabasu ngasidi mahakki education da pungning changlaktaba kaya aduna mahakki oirakliba phibam ado yumda matam khara lairona mugdamak oza aduna mapa aduda telephone tawduna kaure mapana Nandani bu laubu lakhi mapaga maga makoigi car amada tongduna lakminai lambida lakpada mapaduna haw khajikang hankhige haiduna oil pump amagi manakta gari adu khami aduga oil pump adugi counter da chathringai da Nandani matomta car adugi manungda hamduna lai khudakta car manungda yawba makoigi FM radio do masa mathanata on tawrakki aduga mabungi khonjel da Nandani haina kaurakhi
Nandani pakatpana masado tu kyaw sungki mahakna radio do muthatli mahakna hek muthatpaga masana amuk on tawraklaga mahakki mabung adugi khonjelda Nandani Nandani haiduna dum kaurakhi Nandani na radio adagi frequency ado hongnana honai adubu tharu ba frequency khudingmakta mahakki mabunggi khonjelna mahakku kauduna lairi mahak pakhatpana loire mahakna radio do hek muthatpa loikhibada mahakki maningi sitta kanagumba ama phambagi samil phaurakhi mahakna hut laithokuna yengthorakpada mahakki mabung ado noktuna Nandani haiduna phamduna leirami mahak pakhatkibana baba haina kauduna thong ado hangdoktuna karadugi mapanda chenthorakhi mapa adusu hek lakpaga kaidaurage hanglakhi karisu taude haina Nandani na khumkhi radio adusu hanagum normal laikhre aduga kar manungduda yengbadasu kanasu leiramdre Nandani pakhatna karisu haidoktana mapaga maga yumda lakminare makoigi yum adusu hana mai sakhiba saruksing adusu anauba ama fazana semjilamle yum aduda laiba matamda Nandani na mabunggi saktamado hanjin ukhi aduga mahakna lambida halakpa matamda gari manungda hamlamba mabunggi saktamadu ningsingduna tumba yakhide ngasidi Nandani gi thamoida mabunggi ka ado amuktang yengningbana mahakki wakhalda kaigumba ama khangphau phaurakhi mahakna mama mapa taklamdana tuminna sangkhraga solon senduna lairiba mabunggi hanagi ka aduda sanglamni mabunggi ka do hek urubada Nandani mitagi pi tarakhi mirang ithang thangladuna mabungna lairik pafam oiba table singba mathakta mabunga mahakka kapinaba photo lairibado mado urubadasu Nandani khongna kapthorakhi mirang ithang thangliba marak aduda sangsilaklaga mirang singado haidoktuna Nandani na photo adubu laukhalle aduga kaptuna yengli tanjaduda mabungna hek taba radio do madudagi ngasai kar manungda kaurakpa khonjel adumaktada radio adudagi Nandani ibunggi bema haina amuk kaurakhi Nandani na radio do off taure aduga radio adugi manakta leiramliba mabunga maga kapinaba mingsen sanba photo ado laukhatle photo adusu pairakle aduga mabungi diary adusu pairaduna parap ka adudagi thorakhi ka do hanagumna solon sinduna amuk hamlamle Nandani ne hek mai lei thorakpada TV sofa gi nakanda mahakki mabung aduna maina sakraba hirolama selaga mamitagi mapi tana ibungi bema Nandani haiduna mapi ororo tana kaptuna hamduna laibado ure Nandani na dada haiduna changsinge tawbumaktada kaduda mapa sanglakhi hujikta sofa manakta kaptuna phamlamba mabung adusu lairamdare Nandani kapna mabunga mahakka kapminaba photo aduga mabungna sizinaramba diary aduga pairaduna parap mahakki kada chensinkhre mama amasung mapana sangaktuna Nandani bu kerak themi laikhidraba nabungado ekoi sunungsidaba natte adubu mahakki marai bakta asumna tho'u haiduna tamkhibanani haiduna masanupibu hemjinbiri numidang pung 10 rom tarakpa mama mapana tumnakraba matungda Nandani na mayambagi diary ado hangdoktuna paba haurai aina ahanba college taba matamda ekhoigi college ta thengnakiba nupi manbi mahakki saktamado urubada aihak pungau ngauki tasengna mahak nupane haibase
खन्बा ngamkhide aigi thamoida mahakku asengba nupimakni haina khanki aina mahakku nungsibagi propose tauki mahaknasu yabirakki aikoini tapna mari lainarakki aiga nupi manbi amaga chatminaba koiminaba amadi samin thakminaba kayado uraga aigi babaga imagana kiruk yengki aduga aigi maramdasu thijinba hauki nupi manbi aduga aiga tasengna nungsi mari thamle haibase aigi babana khanglakpu mikupta aingonda mari ado lainadananaba amadi aihakpu arapo mafamda mahi masing tamlunanaba chatnanabagidamak thorangki adubu aina yakide aikoyani nungsinabada karisu kaide miyoiba haibase migi hamoigi makha ponbani hakchangi makha ponba nate haiduna baba daina kayarak haiki babana aibu yamna kanna sauki karigomba nupi manbi adubu yum asida amuk hana posilakpa tarabadi aibu hingna mai thaduna hatkani haina fawba wasakhi babagi akanba wasak marakta aihakna mahakpusu nungsidaba ngamkhide thadokpasu ngamkhide babana aibu hatke hairabasu hatkrasanu aihak mahakpudi thadokpa ngamloi mahaka aihaka zumbana punsi chupa laiminagani haina aigisu aroiba phirep laure nongma aihakna kada lairingai matamda babana makutta kerosin pipa ama paiduna maikhet amaga loinana aigi nakta sauna sanglakhi tanja adumaktada imana aigi sanupi nandani laubu thengkhrani haiduna hek sanglakpadagi babado kerosin pipado aigi kada thamlamlaga adumak thokhi aina khanki baba sibu asengnamak masa aibu hingna kerosin haijinduna mai thage haina khallaba jala apokpa mapa amana masabu asumna tawbasibu ngamgadarani mase aihangna kayarak khanki diary ado iba matang aduda loisilamle nandanina diary ado hek parubadagi mahakki mabungna sibagi maramda mama mapabu singnaba horakki nandani wakhalase khanna ahing wadoma tumthaba yadre nandanina ngahak oiron tumtharobada mahaki mamangda mai chaklaba mabungi saktamado amuk urakhi aduga mahakku apokko mapana mai thaduna hatpani haiduna lauramki adudagi mabung ado kaptuna satkhibada nandanina dada kauki mahak mikap khangthok thorakki nongale mahakki mapagi mafamda warauba kaya laibaduna anakpada laiba police station da masamak chattuna wakatlore mahakki mabungi sibagi matangda mapabu singnaba lai madugi maramda thigatpinanaba haiyerore aduga mabungna iduna thamlamba diary adubusu police officer aduda pahalle police laktuna mapabu harare aduga hawdosigi matangda mapada wahang pawang taure mapanasu masana yana masanupa adubu mahakna hatkibani haibado masana yazare masamakki masabu hatpangamba mapa adubu tasengna mapa amagi thamoira haiduna nandanina mapabu yamna sauki punsi chupagi oina mapagi manakta amuk hanna laklaroi haina mahaksu satkre mana masanupibu hanjilna kaptuna khamlabasu masanupi adugi thamoida tasengna waraukiduna mahak amuk hanna mafam aduda laklaroi nakoigi nasanupi ama hingli haibase khalluranu airamlaga punsi chupagi oina mafam adu thadoktuna satki nupa amana nupi manbi amabu nungsirubase pap nate mioiba maselni hingminaba yai maru oiribadi hakchang adu nate hamoigi asengba nungsibagi mari aduni